Congress ki MLA singna Manipur ki Governor Dr. Nasma Heftulaga ngasi ayuk Rajbhavan da unaduna leipaka sida leiriba mipung khudingmakta lemna COVID-19 dagi ngakthoknanaba memorandum ama khusinakre. Congress Legislature Party gi luchingba madi opposition gi leader amasu oiriba Okram Ibobina luchingba Congress ki team aduda Manipur Pradesh Congress Committee ki President K Govindas, AICC ki Central Working Committee CWC ki regular member Gaikhangam amadi MLA ki Megachandrasu Sarukyaki. COVID-19 ahanba amadi ani suba inot lakpada siva nava khangdana miyamda I pau piriba amadi COVID-19 lantengnabada achouba mateng oiriba asigidamak paumi singda Moirang Kendra Progressive Front MKPF na ikai khumnaba utkre. Ikai khumnaba utpagi thoram adu Moirang AC da mirep oikiba Moirang dagi social worker thongam santi gi meeting makhada front asigi Moirang film lekai da leiba office da Bishnupur district ta mathau tawriba tonganba print namadi electronic media gi paumi singda COVID lantengnaba polam Tengbang PK. Hairok AC gi local singda ising marang kaina fangananaba thaurang aduna MLA na paikhatcharage matam gi oiba ningtham amasung kalen gi mana masing amadi fauna chingba matam chana thabiduna wata padaba pothok chathok marang kaina puthokpa hairok kendra ma oihananaba gi thaurang aduna ACSC gi lomi ichil inaw mayamna lobiu wata padaba hairok ama sangat minarasi haina ACSC gi MLA Dr. Thoksom Radishyamna fongdokre. Lamlai AC ki manung chana containment zone oina lauthokhraba Huidrom Yangang Pokpi Bazar Lamlai Mayai Laikai Nongpok Hairok Nongdam Maning Laikai Takhel Mamang Laikai Saijang Makha Laikai Nungoi Litan Mayai Laikai Loksang Khong Napet na chingba mafam singda Lamlai Kendra Development Committee gi advisor Achoibam Devena chana thaknanaba polam sing mateng pangkhre. Masigi mathakta Nungoi COVID Care Center Nongpok Hairok CCC Local COVID Committee Saijang dasu face mask hand sanitizer thaknanaba ising amadi sel gi mateng Supangke. Selin Digital NR Media Loinana All Manipur Kidney Transplant Patient Welfare Association AMKTWA ga kusham naduna mamangi me kungani pandagi Rajya Sabha gi MP na hodok lamba kidney transplant patient KTP singi oiba ahanba phase ki vaccination program Sagolban Bijoy Govinda Community Hall dangasi lotion kray. Habak lepagi khongjang chathaba aina yade haina while sangna rai pirakpadagi Madhya Pradesh junior doctor lising ahumrom thabaktagi resign tawkhre. Junior doctor singadu government college tarukta thabak tawba ngaktani haina agency gi pauna haire. Numit marini chupna chatharakpa khongjang adu junior doctor sing aduna makhoi gi stipend hengatnanaba kariuma coronavirus narakpa tarabadi makhoi gi imung manungi mioi sing yauna lemna layengba yauna demand kaya tanduna changshilakpane. Khongjang asiga mari leinana Madhya Pradesh High Court na doctor sing adu pung Mari ki manungda mathauda hanjinanaba ngarang rai ama takhibane. Indian Institute of Technology IIT Hyderabad na AMB haina khangnaba amphotericin B kauba nano fiber based oral tablet ama develop tawkhre. Hidak asina COVID-19 dagi fagalakraba mioi sing adu fungal infection tholakpa laying da chauna mateng panglagani. Haujiki oinadi hidak asi injection oina fangli. IIT Hyderabad ki researcher singna hidak asi free intellectual property rights ohelli amadi technology asi sianaduna paktakna hidak puthoknanaba pandam thamle. Mayai thangba Kashmir Budgam dangasi lalauba singna Central Reserve Police Force CRPF ki gari amada nongmai kapsinduna attack tawrakre adumoinamak asok apanamadi misi minadi thokidre Kralpora gi manung chanba Bilal Abad manakta labuk amada lumtuna leiramba lalauba singaduna petrol toba gari aduda nongmai kapsinduna attack tawrakhibani haina CRPF ki wangangloi amana fongdokhe paw asina hai police amasung CRPF na mafamaduda joint operation chathaba hokre.